Chief Ministerna National Highway da chathok chasin taunare haina phongdokleba asi karigumba chalurabadi maduda tholokpa khudong thiba adu kanana tekchak pubigani Maira President Sujata Chief Minister Wycam Sanna handak the National Highway ahum hang dokle amasung chathok chasin taunare haina phongdokre adubu highway sing asida chathok chasin yadabagi matangda High Court of Manipur da mamang sahi ki October da file tawkhiba PIL amagi matangdadi chapchapa YL piraktribanina miyam da chamamnaba kaya pokalle haina imagi mairagi president TI Sujata na pawmising da phongdokre PIL asigi makha taba YL gidama ngasi High Court na lakolakpaga iroinana court asigi mamangda mahakna pawmising da makha tana hai Handak Chief Minister na highway sing da mi chathok chasin tawba yare hai kiba leire adubu court ki maikaidagidi ngasi su PIL asigi makha taba YL jathanaba atop numit ama lemna khre lengak amadi high court ani gi wafam manaba ngamlaktaba fibam ama lakpasina miyamda chamamna pakya pokalle Chief Minister na mi chathok chasin tawre haina chalubada karigumba nuaitaba thodok sing tholabadi kanana tekchak pu gudoripno hangladuna lengak amadi court ki maikaidagi miyamda chapchaba ama khangan biu amsung miyamda fatanungda thoktanaba firep ama lawbiu haiki kugi furup ki miyosing na imphal da lakpada lengak na protection pigani haiba wafam Chief Minister na lauthokre adubu ingtappa puruknaba paujel galoina na Churachandpur da cycle gi khongcha jatkani haibada lengak na thingba pirakpasi angakpa amani haiki Malem Thongamsu protection piraga chalhallamba yawani lengak na toina forgive and forget hairi adubu masidi thajanaba purakpa haibasi nakal animak ki mathau tai songi nakal gi oimiyoisu lengak na protection piraga khong thangjin hanba mathau tai mafam aduda unaduna wari sanarurga hekta thajaba purakani haibadi yade lengak amap lusing libadi Manipur pumbagi oisi one sided oibadi tawhningde haina pawminsing da phongdokhi Moirang thangjinglai harawbagi paujel Lagleba April 18 kalen gi nini pan banong maijing numittagi ibudau thangjing moirang gi kumsi gi oina harawbagi thauram hauragani haina thangjing seba mandal gi secretary ke Sitaljit na serol ama phongdorokli Kumsi sahigi oina ibudau thangjing harawbagi thauram numit kuntaret ni supna pangthokani Lairoi gi thauram lagliba kalen gi kunmangani panba me gi tarani thoinda pangthokani ibudau gi harau mathoi ka bagi thauram sigi manung da tongan banat ki oiba jagoi saina singba thogol tawbining ba khwai khibikna mangjongna na thangjing seba mandal ki program lobiduna thogol tawbinaba su khanglakli Ningsing bayabadi moirang lai harauba haina khangnariba ibudau thangjing harauba gi thauramsi lamdam sigi lai harauba makhal mari gi manungda maru oiba harauba ama oiribani atai harauba makhal singdi kanglai harauba chakpa harauba amadi kaksing harauba hairiba sing asini moirang harauba si kege moirang laibak ki athoiba thauram amani Free Foundation course hauragani Manipur State Council All India Students Federation na lisang sit na pangthok tuna lagpagum sahi asigi oina class 9 10 12 ki thamari chup na chathagadaba Free Foundation course Imphal West ki manungchan na leiba Kha Imphal High School da me amadagi hauragani haina mahairoi lup asigi cherol amana phongdorli Free Foundation course asigi form hayengdagi lup ki head oiriba head office Iravat Bhavan Complex amasung Imphal West ki office oiriba Kha Imphal High School dagi law yagani form thabagi matam ayuk pung 10 dagi nungthil pung 5 fawba oigani amasung form thajin bagi aroiba matamna April 15 oigani coaching asigi damag April 19 da class 9 amasung 10 gi aduga April 19 dana class 12 science amasung arts ki entrance test pangthokani haina phongdokli Instagram da recruit tawduna Pakistan gi damak spy tawramba mioi 15 fare Faridabad Mars Kuntra Instagram gi kuthang da recruit tawraga khudongchaba kaya piduna Pakistan gi damak spy oina thabak tawramba mioi 15 Ghaziabad police na fare hari
ꯐꯥꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯝꯕꯤꯒꯤ ꯅꯥꯀꯟꯗ ꯁ꯭ꯇꯣꯜ ꯍꯥꯡꯗꯨꯅ ꯒꯥꯔꯤ ꯇꯌꯥꯔ ꯐꯣꯠꯄ, ꯏ-ꯔꯤꯛꯁꯣ ꯊꯧꯕ, ꯐꯥꯁꯠ ꯐꯨꯗ ꯋꯥꯔꯀꯔ, ꯀ꯭ꯂꯥꯁ 12 ꯄꯥꯁ ꯇꯧꯕꯗ ꯉꯥꯏꯔꯤꯕ ꯅꯨꯄꯥꯃꯆꯥ ꯑꯃꯁꯨꯡ ꯅꯣꯡꯃꯒꯤ ꯁꯨꯗꯨꯅ ꯆꯥꯖꯕ ꯃꯤꯑꯣꯏ ꯀꯌꯥ ꯌꯥꯎꯔꯝꯈꯤ ꯍꯥꯏꯔꯤ꯫ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯄꯥꯀꯤꯁꯇꯥꯟꯒꯤꯗꯃꯛ ꯁ꯭ꯄꯥꯏ ꯑꯣꯏꯅ ꯊꯕꯛ ꯇꯧꯔꯝꯕꯒꯤ ꯐꯥꯔꯦ ꯍꯥꯏꯕ ꯄꯥꯎ ꯇꯥꯕꯗꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏ ꯑꯌꯥꯝꯕ ꯂꯣꯠꯈ꯭ꯔꯦ ꯑꯃꯁꯨꯡ ꯀꯩꯔꯣꯏ ꯂꯩꯀꯥꯏꯅ ꯃꯈꯣꯏꯕꯨ ꯇꯦꯔꯣꯔꯤꯁ꯭ꯠꯅꯤ ꯍꯥꯏꯅꯁꯨ ꯇꯥꯊꯤ ꯇꯥꯑꯣꯏꯅ ꯇꯧꯕꯤꯕ ꯍꯧꯔꯦ ꯍꯥꯏꯔꯤ꯫ ꯒꯥꯖꯤꯌꯥꯕꯥꯗ ꯄꯨꯂꯤꯁꯀꯤ ꯁ꯭ꯄꯦꯁꯤꯑꯦꯜ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯤꯝ (SIT)ꯅ ꯊꯥ ꯑꯁꯤꯒꯤ 14ꯗꯒꯤ ꯍꯧꯅ ꯁ꯭ꯄꯥꯏ ꯅꯦꯠꯋꯥꯔꯛ ꯑꯁꯤꯒꯤ ꯃꯊꯛꯇ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯗꯨꯅ ꯃꯤꯐꯥ-ꯃꯤꯄꯨꯟꯒꯤ ꯊꯕꯛ ꯑꯁꯤ ꯄꯥꯏꯈꯠꯄ ꯍꯧꯔꯛꯈꯤꯕꯅꯤ꯫ ꯐꯥꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯒꯤ ꯀꯦꯁꯇ ꯄꯨꯂꯤꯁꯅ ꯑꯟꯂꯣꯐꯨꯜ ꯑꯦꯛꯇꯤꯚꯤꯇꯤꯁ ꯄ꯭ꯔꯤꯚꯦꯟꯁꯟ ꯑꯦꯛꯇꯀꯤ ꯆꯥꯔꯖ ꯍꯥꯞꯆꯤꯜꯂꯦ ꯍꯥꯏꯔꯤ꯫ ꯄꯨꯂꯤꯁꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯃꯃꯥꯡꯗ ꯃꯤꯆꯝ ꯑꯣꯏꯗꯨꯅ ꯂꯩꯔꯝꯕ ꯉꯥꯛꯇꯅꯤ, ꯃꯈꯣꯏꯕꯨ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯄ꯭ꯂꯦꯠꯐꯣꯔꯝ ꯏꯟꯁꯇꯥꯒ꯭ꯔꯥꯝꯒꯤ ꯈꯨꯠꯊꯥꯡꯗ ꯄꯥꯀꯤꯁꯇꯥꯟꯗ ꯕꯦꯖ ꯇꯧꯕ ꯄ꯭ꯂꯦꯠꯐꯣꯔꯝ ꯑꯁꯤꯒꯤ ꯍꯦꯟꯗꯂꯔꯁꯤꯡꯅ ꯔꯤꯀ꯭ꯔꯨꯠ ꯇꯧꯔꯕ ꯃꯇꯨꯡꯗ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯈꯜ ꯀꯌꯥꯒꯤ ꯊꯕꯛꯁꯤꯡ ꯁꯤꯟꯅꯔꯛꯈꯤꯕꯅꯤ꯫ ꯃꯈꯣꯏꯗ ꯁꯤꯟꯅꯔꯛꯈꯤꯕ ꯊꯕꯛꯁꯤꯡꯒꯤ ꯃꯅꯨꯡꯗ ꯏꯟꯗꯤꯌꯥꯒꯤ ꯃꯤꯂꯤꯇꯔꯤ ꯏꯁꯇꯦꯕ꯭ꯂꯤꯁꯃꯦꯟ ꯑꯃꯁꯨꯡ ꯔꯦꯜꯋꯦ ꯁ꯭ꯇꯦꯁꯟꯅꯆꯤꯡꯕ ꯃꯔꯨꯑꯣꯏꯕ ꯃꯐꯝꯁꯤꯡꯒꯤ ꯚꯤꯗꯤꯑꯣ ꯅꯝꯍꯜꯂꯒ ꯄꯥꯀꯤꯁꯇꯥꯟꯗ ꯕꯦꯖ ꯇꯧꯕ ꯍꯦꯟꯗꯂꯔꯁꯤꯡ ꯑꯁꯤꯗ ꯊꯥꯔꯛꯍꯟꯕ ꯌꯥꯎꯔꯤ꯫ ꯁ꯭ꯄꯥꯏ ꯑꯣꯏꯅ ꯊꯕꯛ ꯇꯧꯍꯜꯂꯝꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯗ ꯍꯦꯟꯗꯂꯔꯁꯤꯡ ꯑꯁꯤꯅ ꯏꯟꯁꯇꯣꯜꯃꯦꯟꯠꯁꯤꯡ ꯑꯁꯤꯒꯤ GPS ꯀꯣꯑꯣꯔꯗꯤꯅꯦꯠꯁꯤꯡꯁꯨ ꯇꯦꯒ ꯇꯧꯕ ꯇꯝꯕꯤꯔꯝꯃꯤ ꯍꯥꯏꯔꯤ꯫ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯃꯤꯟ ꯑꯣꯡ ꯂꯥꯏꯡ ꯑꯥꯔꯝ ꯐꯣꯔꯁꯦꯁ ꯆꯤꯐꯇꯒꯤ ꯄꯣꯠꯊꯥꯈ꯭ꯔꯦ꯫ ꯃ꯭ꯌꯥꯟꯃꯥꯔ ꯑꯥꯔꯝ ꯐꯣꯔꯁꯦꯁꯀꯤ ꯆꯤꯐ ꯃꯤꯟ ꯑꯣꯡ ꯂꯥꯏꯡ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯑꯥꯔꯃꯤꯒꯤ ꯂꯨꯆꯤꯡꯕ ꯑꯣꯏꯕꯗꯒꯤ ꯄꯣꯠꯊꯥꯔꯗꯨꯅ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯣꯏꯅꯕꯒꯤ ꯑꯁꯥꯟꯕ ꯃꯤꯠꯌꯦꯡ ꯊꯝꯈ꯭ꯔꯦ꯫ ꯑꯥꯔꯝ ꯐꯣꯔꯁꯦꯁꯀꯤ ꯂꯨꯆꯤꯡꯕ ꯑꯁꯤꯅ ꯂꯥꯟꯃꯤꯒꯤ ꯂꯨꯆꯤꯡꯕ ꯑꯣꯏꯕ ꯇꯣꯛꯇꯨꯅ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯣꯏꯅꯕ ꯊꯧꯔꯥꯡ ꯇꯧꯔꯤꯕ ꯑꯁꯤ ꯂꯩꯕꯥꯛ ꯑꯗꯨꯗ ꯁꯤꯚꯤꯂꯤꯌꯟ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯒꯤ ꯔꯨꯝꯗ ꯄꯥꯋꯔ ꯄꯥꯏꯅꯕ ꯊꯧꯔꯥꯡꯂꯛꯄꯅꯤ꯫ ꯃ꯭ꯌꯥꯟꯃꯥꯔ ꯃꯤꯂꯤꯇꯔꯤꯅ ꯃꯇꯝ ꯑꯗꯨꯒꯤ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯂꯨꯆꯤꯡꯕꯤ ꯑꯣꯡ ꯁꯥꯟ ꯁꯨꯆꯤꯒꯤ ꯂꯩꯉꯥꯛ ꯏꯟꯊꯨꯗꯨꯅ ꯃꯤꯂꯤꯇꯔꯤ ꯀꯨ ꯇꯧꯈ꯭ꯔꯕ ꯆꯍꯤ 5ꯒꯤ ꯃꯇꯨꯡꯗ ꯃꯃꯥꯡ ꯆꯍꯤꯒꯤ ꯗꯤꯁꯦꯝꯕꯔ ꯑꯃꯁꯨꯡ ꯆꯍꯤ ꯑꯁꯤꯒꯤ ꯖꯅꯨꯋꯥꯔꯤꯗ ꯄꯥꯡꯊꯣꯛꯈꯤꯕ ꯆꯌꯦꯠꯅꯕ ꯃꯤꯈꯜꯗ ꯃꯤꯂꯤꯇꯔꯤꯅ ꯁꯧꯒꯠꯄ ꯄꯥꯔꯇꯤꯅ ꯆꯥꯎꯅ ꯃꯥꯏꯄꯥꯛꯈꯤ꯫ ꯃꯤꯈꯜ ꯑꯗꯨꯕꯨ ꯌꯨꯅꯥꯏꯇꯦꯗ ꯅꯦꯁꯟꯁ ꯌꯥꯎꯅ ꯅꯣꯡꯆꯨꯞꯂꯣꯝꯒꯤ ꯂꯩꯕꯥꯛ ꯀꯌꯥꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯄꯒ ꯂꯣꯏꯅꯅ ꯃꯤꯈꯜ ꯑꯗꯨ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯃꯤꯌꯥꯝꯒꯤ ꯌꯥꯏꯐꯅꯕ ꯅꯠꯇꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯅꯔꯛꯈꯤꯕꯅꯤ꯫ ꯑꯣꯡ ꯁꯥꯟ ꯁꯨꯆꯤꯅ ꯂꯨꯆꯤꯡꯕ ꯂꯩꯉꯥꯛ ꯑꯗꯨꯕꯨ ꯃꯤꯂꯤꯇꯔꯤꯅ ꯏꯟꯊꯨꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯤꯌꯥꯝꯅ ꯌꯥꯅꯤꯡꯗꯕꯒꯤ ꯈꯣꯜꯂꯥꯎ ꯀꯌꯥ ꯂꯩꯕꯥꯛꯁꯤꯅ ꯂꯥꯎꯅꯔꯛꯈꯤꯕꯒ ꯂꯣꯏꯅꯅ ꯁꯤꯚꯤꯜ ꯋꯥꯔ ꯊꯣꯛꯇꯨꯅ ꯃꯤꯑꯣꯏ 36,000 ꯔꯣꯝ ꯍꯥꯠꯈꯤꯕꯒ ꯂꯣꯏꯅꯅ ꯃꯤꯑꯣꯏ ꯃꯤꯂꯤꯌꯟ 3.3 ꯂꯣꯝꯅ ꯂꯥꯟꯖꯦꯟꯅꯗꯨꯅ ꯁꯦꯟꯃꯤꯠꯂꯣꯟꯗ ꯈ꯭ꯋꯥꯏꯗꯒꯤ ꯁꯣꯛꯆꯤꯟꯕ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯔꯛꯈꯤꯕꯅꯤ꯫ ꯌꯨꯅꯤꯌꯟ ꯁꯣꯂꯤꯗꯔꯤꯇꯤ ꯑꯃꯁꯨꯡ ꯗꯤꯕꯦꯂꯞꯃꯦꯟꯠ ꯄꯥꯔꯇꯤꯒꯤ ꯂꯣ-ꯃꯦꯀꯔꯁꯤꯡꯅ ꯃꯤꯟ ꯑꯣꯡ ꯂꯥꯏꯡꯕꯨ ꯚꯥꯏꯁ ꯄ꯭ꯔꯦꯁꯤꯗꯦꯟꯁꯤꯌꯦꯜ ꯃꯤꯔꯦꯞ ꯑꯣꯏꯅ ꯄꯨꯈꯠꯂꯛꯇꯨꯅ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯣꯏꯅꯕ ꯂꯝꯕꯤ ꯌꯥꯠꯄ ꯍꯧꯔꯛꯈꯤꯕꯅꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯃꯍꯨꯠ ꯁꯤꯜꯂꯨꯒꯗꯕ ꯁꯥꯐꯕꯁꯤꯡ ꯈꯟꯈ꯭ꯔꯦ꯫ ꯏꯟꯗꯤꯌꯟ ꯐꯤꯠꯅꯦꯁ ꯑꯦꯟꯗ ꯕꯣꯗꯤ ꯕꯤꯜꯗꯔꯁ ꯐꯦꯗꯔꯦꯁꯟꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯃꯍꯥꯔꯥꯁꯇ꯭ꯔꯅ ꯌꯨꯝꯕꯨ ꯑꯣꯏꯗꯨꯅ ꯃꯨꯝꯕꯥꯏꯗ ꯆꯍꯤ ꯑꯁꯤꯒꯤ ꯃꯦ 1ꯗꯒꯤ 2 ꯐꯥꯎꯕ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ 62ꯁꯨꯕ ꯃꯤꯁꯇꯔ ꯏꯟꯗꯤꯌꯥ 2025-26ꯇ ꯃꯅꯤꯄꯨꯔꯒꯤ ꯃꯍꯨꯠ ꯁꯤꯜꯂꯨꯅꯕꯒꯤꯗꯃꯛ ꯁꯥꯐꯕ ꯁꯥꯟꯅꯔꯣꯏ 13 ꯈꯜꯂꯦ ꯍꯥꯏꯅ ꯃꯅꯤꯄꯨꯔ ꯑꯦꯃꯦꯆꯔ ꯕꯣꯗꯤ ꯕꯤꯜꯗꯔꯁ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯦꯁ. ꯖꯌꯆꯟꯗ꯭ꯔꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ꯫ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏ ꯈꯜꯂꯕ ꯁꯥꯐꯕ ꯁꯥꯟꯅꯔꯣꯏꯁꯤꯡ ꯑꯗꯨꯗꯤ ꯑꯉꯝꯕ ꯊꯤꯌꯥꯝ, ꯅꯥꯟꯗꯩꯕꯝ ꯔꯣꯍꯤꯠ, ꯋꯥꯍꯦꯡꯕꯝ ꯙꯟꯔꯥꯖ, ꯅꯥꯃꯣꯏꯖꯝ ꯑꯚꯤꯅꯥꯁ ꯃꯩꯇꯩ, ꯁꯂꯥꯝ ꯇꯤꯡꯀꯨ ꯃꯩꯇꯩ, ꯇꯤ.ꯑꯦꯜ. ꯑꯌꯤꯝ ꯅꯤꯀꯣꯂꯁ, ꯇꯣꯟꯖꯝ ꯅꯤꯈꯤꯜ ꯃꯩꯇꯩ, ꯀꯣꯡꯕ꯭ꯔꯥꯏꯂꯥꯛꯄꯝ ꯕꯤꯒ꯭ꯌꯥꯅꯟꯗ, ꯑꯔꯤꯕꯝ ꯄ꯭ꯔꯁꯥꯟꯇ, ꯁꯟꯖꯦꯟꯕꯝ ꯀꯨꯟꯖꯂꯦꯝꯕ, ꯁꯒꯣꯜꯁꯦꯝ ꯕꯣꯏ, ꯍꯋꯥꯏꯕꯝ ꯁꯨꯔꯗꯁ ꯑꯃꯗꯤ ꯆꯣꯡꯊꯥꯝ ꯃꯣꯃꯣ ꯂꯣꯏꯅꯅ ꯃꯩꯁꯅꯥꯝ ꯗꯌꯥꯅꯟꯗꯅꯤ꯫ ꯍꯥꯏꯔꯤꯕ ꯁꯥꯟꯅꯔꯣꯏꯁꯤꯡ ꯑꯁꯤꯅ ꯁꯕ-ꯖꯨꯅꯤꯌꯔ, ꯖꯨꯅꯤꯌꯔ, ꯁꯤꯅꯤꯌꯔ ꯀꯦꯇꯦꯒꯣꯔꯤꯗ ꯑꯊꯣꯏ-ꯑꯍꯦꯟ ꯆꯥꯡꯗꯝꯅꯒꯅꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯇꯤꯝ ꯑꯁꯤ ꯅꯦꯁꯅꯦꯜ ꯖꯖꯁꯨ ꯑꯣꯏꯔꯤꯕ IFBFꯀꯤ ꯚꯥꯏꯁ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯗꯣꯛꯇꯔ ꯑꯥꯔ.ꯀꯦ. ꯍꯔꯁ꯭ꯌꯥꯝꯅ ꯇꯤꯝ ꯃꯦꯅꯦꯖꯔ ꯑꯣꯏꯅ ꯑꯗꯨꯒ IFBFꯀꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤꯁꯨ ꯑꯣꯏꯔꯤꯕ ꯔꯟꯙꯤꯔꯅ ꯀꯣꯆ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯤ꯫